Abhishek amadi Akasu nok tuna sang silaklaga wakhan mangli tawraklaba hiyainu da yenglaga Akasna ngasidi nangi numi surabani ai khoi bo sithoi dabagi mahi kari oibage haibado ngayaki matungda khanglagadabani wakhalladu mangba haibadu di oidribani hiyainu su masadu hagatnaba phana kanadi honajai adubu ngamlamdi Akasu nokladuna thaunabu fana farine yainu wasida amuk electric current kapa ngamlaba nongmayeduna amukasu hana kapsilam asumne electric current pura ba nongmayeduna anira kablakpadagidi hiyainu wakhalladu mangba hanjilakli mamitto masin marang uriba akasamadi abhishekpu shauni yengduna lay nongmay kapkibagi khonjelama tarakpada nattana akasamadi abhishek laymaida longa haithakiram nongmaygi khonjelgi marakta nipa amana rina asumne launa kaurakpagi khonjelama khangta tarai yainu su uitharaklaba mamit anieduna yenglakpadadi nipa mamanak tamna tafing sensilaklibado masin marang oina uramlaga yainu adumak wakhaldo mangkhiram adumna wakhal mangkhibana manakta sensilakliba nipa adugi masakto yainu na laksin mangam khidri yangba sensilaktuna yainu bo konkhaladuna rina tabro rina asumna kauksai adubu hiyainu di adumak wakhal taakidri lembi su taaduna lairibada uraduna yangba hatu sensinduna lembi bu su masa nomnona kausai adu wakhal tamalaktrabaduda manakta lairiba lembi bu faina pamkhatladuna magi garina lairiba manak adu tamna thangduna pukhi hiyainu wakhal lakpagumna masadu kitang lenglai mamitu haifet fanglakpada manakta tariba dead body du urakli yang basu lembi bu magi gari da hablam laga hiyainu gi manak tamna amuk chensilakpada hiyainu bu amuk thangduna magi gari tamna puduna chalam hiyainu su yang babu yengna ba honaraba su mayek sengna uba ngamlamdi sengpha thaba khonjela mana tapna rina si nang kari su toroi si haidana gari manung aduda hiyainu bu hapkatladuna hospital tamna gari do yang ne thokri hiyainu gi masada khonjel tarak libadu mana kong aduda tu khangsung khiba khangodi masil dasu sar asumna solamnaga wakhaldo amuk mangkri ngai haki matung hiyainu mamito tapna pang thorakpada drip yanduna lairami amuk suma hakna lairiba mafamado ingangna koina yengduna lairingai nakangi bed amada lembina wakhal taadna lairibadu urami yainu suthuna yangla chenchinduna lembi gi masado nomdana ipa pakhatna lembi tabro nang kaidorage se lembi namit pango nang wado haiba loidrinai matung adomdagi rina yainu sumamaido lai thoraktuna yenglakpadadi yangba leptuna lairami aina lairibasi kadaidano aduga lembina wakhal tadribasina karigi aduga kanano aikhoi ba fana ba khonarakpa miyoi ani do nang khangobra yang ba shutapna aigi marup amagi clinic tani nang na lairi basi aduburina noi bu fana ba tattana honari base karigino ngarang su ai laklamdragadi nakhoi kari oirangmani ngarang da sunati ngasi su aina call tawada nang pairaktriba karino ngarangi thawdoktuna nakhoi matom tahanbada chef oiroi khanduna aina laklamdrabadi nakhoi fatraba missing sigi makutta tadoini rina wangangdi tumina asaw sakpamamada aikhoi bu fana bu khonaram liba miyoi ani do kanano nang masak khanglakra yang basu adugi wahangdo nati aina taba pamlibasi karigi nakhoi ni ba makhoi na kidnap tawna bu khonariba no haibado ai khangba pam yainu su ai khangdi aikhoi na kanada sulan khiba amadi tawkhiba leiti adubu aina yamna singnaba makhoi ani dilai makhoi na tawrakpa oiramgadra haina dei ai khali yang ba changse laktuna makhoi ni do kanano yainu su tapna aikhoi ke pheda toina sang wado loidringai thongsil adomdagi nipi yamana yangba ai sanglakpa ka sukai deko noigi wari do asum nokmi ni hanglaklibo
Yainu amadi yang but thungsila dom de yang lakpadadi. Doctor nupi ama leptuna nokmi tawduna layramni bada uri. Yainu ngakna nipi du de yang lamlaga. Yang bada amuk yang lai. Yang basu nokfe tawduna. Adum sangbiro doctor. Doctor nupi adu su sang silakduna yainu da. Rina karisu nungai taba laite ko. Problem layrabasu adum hairo. Yainu su tapna. Nungai tabadi kaisu laitri. Ado doctor. Aigi marupse wadu makha taba ngamdana doctor du da yengduna lai. Doctor du su lembi bu hanglakpani khangladuna nokfe tawduna yainu da yengduna. Masu karisu tawroye. Masase khara sonkini. Electric current phukibagi wakhal mangbani. Ado nangdina sabu yamna kalinya. Yang bana tambada nangondadi anirak kapi hainya. Anirak kaplabasu nangdi karisu hena sokpa haibado oide. Yainu nokfe tawsinaduna doctor du da yengduna lai. Magi maramda khangkrabra haiduna su singnaba amadi phawraklami. Doctor no piyadu su nokfe tawduna yainu da yenglaga makha tarai. Anyway, aigi ming Selina si haiduna makut tingthoraklami. Yainu su noksinaduna aigi nerina aikhoigi iteng pangbibagi damak doctor bu thagachari si haiduna makhoyeni makut choknai. Selina na namuk nokladuna sidi aikhoigi ithawni tawdaba yadabani. Yang bada amuk onsilai nupi amase wakhal lakpana hanba yar wadu haiba loidringai. Kaino yangba naraibakta soklibadubo aina bendesu lauthokino haiba natro yamna ngausinanu ko haiduna yangbabu makut paiduna singli hairaga Selina na ngangdana kadudagi puthokirami. Yainu Selina de yengduna masildo suktoktuna karama marupno khangdine nupa nahagi makutka tap ekpairaduna singsingduna chatli haibanida. Nupa sisu yamna pamjai si haiduna masildo tumtoktuna shauri takpagumna laikhirami. Selina na yangbagi makut singduna thokibadu ubadadi yainu su mathamoida phawriba nungai tabaduna asauba khamanba pokpa haibadu oikri. Asumna nungai tana lairingai ngaihaki matung yangba maraibakta soklibado benjet yeli hairaga changai. Yainu su sauningbaga nungai tabaga punsin khiduna masillo pomthoktuna yangbada yenglamnaga mamaidu laithokuna laiki. Yang badi khandabani sangsilaktuna tapna. Rina haksang di karisu tawdaba natro. Ado matamsi khara thengzilakli. Yumlomda pawama wadu haiba loidri yainu khara saurapna. Ai kaisu tawdre. Yarani paw pidrabasu. Somsu doctor ga phajana pothabiruro. Lembina wakhal lakpaga aikhoidum hanjakragi. Yang ba ingangakna kaigi saurino. Selina di agi marupni. Yainu su marup laisabi yamaga pakhang amaga marup neba ha. Nakutna saga pai dana yamna singedana. Sumida asietpa punsi thadoknaba yadaba marupni natra. Asumna yangba bu yengduna hairiban. Yangba yainu gi mataodu yenglaga nukningba su phawrabani. Mabu khambalibani haiduna tawriba yainu matawoduna su ene yainu bu yangmanu nungsiba haibado oikri. Yangba nokmi kaidorage barina Selina ga ibani gi maraktane kariso henba Maria mataga laiteko. Yainu su mana thokpa amada onkhalaktuno kumai. Yare ainangi wadu taningdre. Adubudi Maria madi sembada kaisu kaide. Nangsu matik saba post ama paire masu doctor ni. Aikoi gumi miriam di natre haizariba. Aikoi di matik yamna sajadi haiba isana khangjai. Si haidana wakhal nungaitana yainu gi koiraw na rebe mitsna anido. Pirang ihawraktuna tarang lapa mangalama. Ningthi jarabi yainu gi maithongdudagi phudoraklami. Yang basu tapna. Rina adumaina tawnuba se nang amuktang sawatkinu se. Aina nungsibadi nangni. Nangbo ahanba uruba wado haibal wehande yainuna yare ai tomta ingna signal aija horagi thokpi kro mina uraga lana lokhini sumna yamna warong hairi yang basuwa makha taba ngamdi mana lairak pachana bado tap yainu gi nakal oirap na lairiba tebal macha adu da thamlaga
Fazana pothauroko ai mapalda handaksu marak khangta thalai yarani kari sunatabi aigi damak mamal yamlaba matamdo mangan bigano adumak nungaina pothabiraga laibiyo ai kanadasu yetpa pamjade sumna yamna isau langbagi mawongda hayraklibani yangbasu amuktang hiyainu da yenglamnaga wadu makha taramdana thokre hairaga thongjinda thariba siyardu da famduna laikre yainu khamduna thamlibam mapiyado yangmana kadudagi hek thokhibaga maning tamlai mapukningda su khanjai aina karigi mabu asuk nungsiribano madi aigi yeknabani khangna kari mabu nungsiganu ngamdriba matik saraba mana aigidi lamba chanati magi ai fagadaba lambida khong thangkhibada karigi aina su kalaklibano waribano aigi asengba saktam se khanglaklabadi masu aiba soidana hainadaba tukatjaba phaukhini masi khangna aina mabu nungsirubana wajabani isana wanaba sinjabani wajarabasu nungsiruba nangna lanbani hiyainu nangdi kapchau asumna khanduna mathanata mapiyadu leptana sintharaklam yangbasu somda thongjilduda phamduna wakhal nungaitana laijari wakhaldasu asumna su amu khanjai ngasi ngarangta thengnaba mabu aina karigino asuk nungsiruibasina mabu nungsirubana magi ningba kainaba mana saunaba mana kapnabagi masak haibado aina oirabra Rina nangnabu pamlabadi aina ngondagi lapthokhigi amuk hanna aina ngi nafamda suyetlaroi adubu nongma natraga nongmadi aigi thamoida phawriba nangi nungsiba sibadi nangna khanglakpa oyuko warabasu wana nangna aigi thamoi masak khanglak matamdo ai ngaigi si khanduna lairam yainu kapna nongodolatia thakta thukliba inglabi thaja mahakpu yengladuna ngasa yangbaga makhoyani wari kaya harau sanakhibado ningsingjaduna kapchari yangbasu thongnaudo uriba thaja mabu yenglubadadi yainugi ningthijarabi maithongna harauna noksariba momon minok amadi mabu khamanduna sauduna lehauba yainugi mawong matawado oina yangbagi mamitta uraklami adumna hingado haukhiduna mathangi ayuktadi lembi su wakhal lakladuna yangbaga loinaduna yainu amadi lembi su hannanaba tawrakle yainu di ngarang ahingdagi wala namata ngangkidri yangba amadi selinada kalakni yengduna maithongda nokta yadabagi minok amadumak noktuna laijari selinadi yainu namabu sauribani haibadu khangjadraduna nokfetawna rina lembi su karisu tawdre nakhoi karisu nungaitrabadi laitraba natro yumda phajana halagane ngasi nongini sidi pothadana layuko yainu su mathamoida silinagi mafamda nungai jadrabasu noksinaduna fagani doctor aikhoi gi dama doctor su yamna wabiri kaina laman singdoino su khangjadre selina na nokladuna kaigi lamanurina sidi aikhoi na ngamjabada mating khara tawbane adumaina khanarosiko amuk yangbada yengladuna yangba nang moiba phajana mayum yo fop thembiramoko aikhoi baba na noi baba do unaninga haibani nang na thobudi silangani haibabu horendo ngaihak baba puraga aikhoi da lakpa yarabadi ngaihak lako haina haijarami yainu selina da yengduna makhut kutumado sena ta sinduna mathamoya saudo phajina bhonajai karigino khangdi selina na yangbada hek onsin kibasi yainu gi khoidigi asaubi haibado oyami yainu na muksu migi nungsinaba amadi harauna loinabada aina kari oidana yetlugani kalaklubagi mathausu tadeda asumna wakhal khantoktuna yainu do nokningdrasu adum noksai dasengna yainu na yangbu mathamoi sokna warokri yangbu su tapna hoi mawong yenglaga lakpa yarabadi laki adudi aikhoi muk sadagiko hairamduna makhoi puna thorakli yangbana yainu amadi lembibu mayum yowna thilaklam lakpagi lambida anido wala namata ngangnadi tamin adumak lainari
ꯂꯦꯝꯕꯤꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯏꯪꯉꯪ ꯑꯪꯅ ꯂꯩꯖꯔꯤ ꯑꯗꯨꯝꯅ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯉꯔꯥꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯃꯤ ꯌꯥꯡꯕꯁꯨ ꯍꯤꯌꯥꯏꯅꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯇꯨꯅ ꯔꯤꯅꯥ ꯂꯦꯝꯕꯤ ꯌꯨꯝꯁꯨ ꯌꯧꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯍꯤꯌꯥꯏꯅꯨꯁꯨ ꯌꯥꯡꯕꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯦꯝꯕꯤꯗ ꯑꯃꯨꯛ ꯂꯦꯝꯕꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯂꯥꯛꯑꯣ ꯑꯩ ꯏꯪꯅ ꯄꯣꯊꯥꯕ ꯄꯥꯝꯃꯤ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯡꯕꯗ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯁꯥꯎꯔꯞ ꯒꯝ ꯒꯝ ꯂꯥꯎꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯌꯥꯡꯕ ꯃꯊꯧꯃꯩ ꯅꯨꯡꯉꯥꯏꯇꯅ ꯍꯤꯌꯥꯏꯅꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯂꯦꯝꯕꯤꯁꯨ ꯉꯛꯅ ꯀꯩꯅꯣꯅꯦ ꯔꯤꯅꯥ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨꯕꯨ ꯀꯧꯁꯤ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯗꯤ ꯂꯦꯝꯕꯤꯅ ꯀꯧꯔꯤꯕꯒꯗꯨ ꯈꯨꯝꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯌꯥꯡꯕ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯕꯤꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯐꯖꯅ ꯌꯨꯝ ꯌꯧꯔꯒ ꯄꯥꯎ ꯐꯥꯎꯔꯛꯎꯀꯣ ꯔꯤꯅꯥꯗ ꯑꯃꯁꯦ ꯑꯃꯨꯛ ꯉꯥꯎꯕ ꯍꯧꯔꯝꯂꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯀꯣ ꯃꯥꯗꯤ ꯃꯤ ꯂꯣꯏꯅꯕ ꯍꯩꯖꯗꯕꯅꯤ ꯍꯤꯌꯥꯏꯅꯨ ꯂꯦꯝꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯦꯝꯕꯤꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯂꯩ ꯌꯥꯡꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯍꯣꯏ ꯑꯩ ꯌꯨꯝ ꯌꯧꯕꯒꯅꯦ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯤꯌꯥꯏꯅꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯌꯥꯡꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯡꯕꯅ ꯍꯟꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯨꯈꯝ ꯑꯗꯣꯝꯗ ꯈꯨꯄꯥꯛꯅ ꯈꯪꯊꯥ ꯊꯥꯔꯛꯏ ꯂꯦꯝꯕꯤꯁꯨ ꯂꯨꯈꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯌꯣ ꯀꯩꯅꯣ ꯀꯣꯛꯁꯤ ꯈꯔ ꯉꯥꯎꯏ ꯍꯥꯏꯔꯒ ꯅꯀꯣꯛ ꯆꯥꯛꯄ꯭ꯔꯣ ꯁꯨꯝꯅ ꯑꯣꯟꯊꯣꯔꯛꯄꯗ ꯍꯤꯌꯥꯏꯅꯨ ꯁꯥꯎꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯔꯤꯅꯥ ꯍꯤꯌꯥꯏꯅꯨꯅ ꯅꯪ ꯅꯃꯥꯟꯅꯕꯤꯁꯦ ꯌꯣꯜꯂꯒ ꯀꯌꯥꯝ ꯄꯦꯟꯖꯒꯦ ꯍꯥꯏꯕ ꯑꯩꯕꯨ ꯉꯥꯎꯔꯕꯗꯤ ꯀꯩꯅꯣ ꯉꯔꯥꯡ ꯃꯥꯒ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯒ ꯃꯈꯨꯠ ꯃꯁꯥ ꯇꯥꯞ ꯇꯥꯞ ꯄꯥꯏꯅꯗꯅ ꯁꯤꯡꯅꯗꯅ ꯊꯣꯛꯈ꯭ꯔꯤꯕꯗꯣ ꯅꯪꯗꯤ ꯎꯍꯧꯗꯅ ꯑꯩ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯂꯦꯝꯕꯤꯁꯨ ꯅꯣꯛꯂꯒ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯂꯥꯟꯒ ꯑꯃꯠꯇ ꯉꯥꯡꯗꯅ ꯅꯆꯤꯜ ꯅꯌꯥꯒ ꯄꯣꯝꯊꯣꯛꯇꯨꯅ ꯂꯩꯔꯤꯗꯣ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅꯨꯁꯨ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯔꯗꯨꯅ ꯁꯥꯎꯖꯤꯟꯅꯔꯛꯏ ꯌꯥꯔꯦ ꯄꯨꯂꯤꯁ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯅꯨꯄꯥꯗꯤ 100ꯒꯤ ꯃꯄꯨꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯁꯥꯎꯐꯝꯁꯨ ꯊꯣꯛꯇꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯒꯝ ꯒꯝ ꯂꯥꯎꯅ ꯂꯦꯝꯕꯤꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯍꯤꯌꯥꯏꯅꯨ ꯁꯥꯎꯅꯤꯡꯕꯒ ꯏꯀꯥꯏꯕꯒ ꯅꯨꯡꯉꯥꯏꯇꯕꯒ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯁꯥꯎꯅꯗꯨꯃꯛ ꯆꯠꯂꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯅꯣꯛ ꯅꯣꯛꯇꯅ ꯍꯤꯌꯥꯏꯅꯨꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯌꯥꯡꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯁꯥꯗꯨ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯑꯍꯥꯡꯕ ꯁꯪꯕꯥꯅꯔꯕ ꯑꯇꯤꯌꯥꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯨꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯤꯌꯥꯏꯅꯨꯅ ꯃꯉꯣꯟꯗ ꯁꯥꯎꯈꯤꯕ ꯑꯃꯗꯤ ꯃꯊꯃꯣꯏ ꯄꯦꯟꯗꯨꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯆꯩꯈꯤꯕꯗꯣ ꯌꯥꯡꯕꯒꯤ ꯅꯥꯀꯣꯡꯗ ꯑꯃꯨꯛ ꯅꯍꯧꯅꯅ ꯇꯥꯔꯛꯂꯤ ꯌꯥꯡꯕ ꯃꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯖꯔꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯦꯐꯦꯒꯤ ꯃꯦꯅꯦꯖꯔꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯤꯞꯇꯨꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯤꯉꯩ ꯂꯦꯝꯕꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯔꯤꯅꯥ ꯌꯦꯡꯉꯨꯅꯦ ꯁꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯤꯁꯜꯂꯛꯏ ꯍꯤꯌꯥꯏꯅꯨꯁꯨ ꯑꯁ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯍꯥꯏꯗꯅ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯎꯔꯦ ꯑꯚꯤꯁꯦꯛ ꯑꯃꯗꯤ ꯑꯀꯥꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯍꯤꯌꯥꯏꯅꯨ ꯃꯥꯅ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯝꯅ ꯑꯅꯤꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗ ꯑꯉꯛꯄꯅ ꯄꯨꯡꯌꯣꯝ ꯌꯣꯝꯈ꯭ꯔꯦ ꯏꯔꯤꯕ ꯀꯦꯞꯁꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯦꯞꯁꯟꯗꯨꯗꯅ ꯑꯁꯨꯝꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯗꯝꯁꯤꯒꯤ ꯑꯐꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯂꯩꯔꯦꯟꯖꯥꯎꯒꯤ ꯃꯆꯥ ꯑꯀꯥꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯠꯂꯝꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯁ ꯁ꯭ꯇꯣꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯦꯡꯅꯔꯛꯄꯅꯤ ꯃꯈꯣꯏꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯅꯕ ꯁꯤꯇꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯃꯅ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯥꯒꯨꯝꯂꯕ ꯑꯃꯅ ꯆꯤꯛꯇꯨꯅ ꯏ ꯊꯛꯈꯤꯕꯒꯤ ꯃꯃꯤꯁꯨ ꯐꯪꯏ ꯌꯥꯏꯅꯨꯁꯨ ꯋꯥꯈꯜ ꯃꯥꯡꯂꯤ ꯃꯥꯡꯂꯦ ꯌꯦꯡꯂꯛꯄꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯗꯦꯗ ꯕꯣꯗꯤ ꯑꯃꯗ ꯃꯥꯅ ꯆꯤꯛꯇꯨꯅ ꯏ ꯊꯛꯈꯤꯕꯒꯤ ꯁꯛꯇꯝ ꯑꯃ ꯃꯃꯤꯠꯇ ꯈꯪꯍꯧ ꯎꯔꯛꯏ
Amuksu mana hana singnaduna leirambaga Abhishek amadi Akashna asumna siduna leiramba sidagi ngarang makhoibu kidnap torpa miyoi ani ado makhoi ani oiramlagani haiba khangkhre hiainu kari khallabano khangdi comment kaya piribaduda sangduna amuk yengai oiba yaba yadaba kaya puthoktuno watanari adumna sum yanglakpada comment ama khak thangyarami criminal si achamba nate afaubi amani asumna iramlibada uri hiainu comment pirak iba miyoi dugi account duda sangduna profile du yengami mani thadoini noma mahakna kanbi khiba nupi masa duni haiba khangladuna magi masak nupi masa sina khangaurabra haiba hiainu pakhat pa phaurakle chinthadi account bu kupthana sum yenglakpadadi photo ma thengnaram hiainu photo du urubadagi mami to laukthokna yenglaga laikre angakpa amagi mathakta angakpa ama haibadu oikhibana makhutna pairiba phone adu fawwa thajaba ngamlaktre phone adudana thadoina yangbagi makhwangda koli yangba nokna thadoigi makokta makhutna pairi nakaldana mangol zauna machanegi mataudu yengduna noktuna leiba photo amani caption da su iri my 23rd birthday celebration family photo memory aikhoi dada amadi babungol loinana adum nungaiki caption du urubada hiainu wakhal takhiri mamita yangbana mangonda naksinana ba hona khiba kaya du urai yangbagi mai thongdu da nattana hiainu gi mamita karisu okidri walan sungang thorak pangamda miluani dana horak liba mapi yaduna tarang langduna photo du da yauri ba yangbada yengduna leisari makhut adu sunik pawrakli magi asengba saktam du khangdoknaba yangbana honaraklibra haibadu fawu khalaklan machinda tapna sonjari aibu nungsiba saraga madi aibu aigi aronba saktam sibu khangdoknaba thidoknaba honariba miyoyam oiramlaba yainu miluani du su khamba ngamda mapi du sintharakli lembi su oirakliba yainu gi mataududa ingangakna rina nang kidorage se kaigi kaplibano kapano se sia haidana mapi du taithorai yainu kapna aina mabulona nungsi sarubaki mahiro mana aingonda wado losin mangamdana hik launa mathamoi sok kapthorakli wakhalda sukhanjai aina aigi yeknaba khangladuna nungsidana ba kayarak honarabasu magi mawong matawamadi ngana aibu senabiba aigi damak wajaba matawduda aina nungsiroi haidana ngamdana nungsirubani adubu madi aigi asengba saktamsi puthonanaba hotnariba miyoyama oiramnaba si khalladuna hiainu milu anida mapira chial mai thongdana nokningdaba minok amasu nokna laisari lembi su tawhum khangdraduna hiainu gi makokta tapna nanbiduna rina se nang kaidorageba aingonda sengna hayo kari tawrageba nangbo ainaga mi themba haitabaga sumna tawfam khangdana masilda su sonuna lairi sumna lairi ngai hiainu phamlambadagi tapna hogatkiduna washroom madomda changduna masadu iruja thokri ngayaki matung loiraduna thorakli hairaga mapi marodo chacha loisali mapi du loisanna yangbagi number du call toksali ahan bihek tawbagadi pairakti hiainu su anirak ahumlak hanjen toksili yangbasu balcony aduda phamna tumtharuro mali lakliba ringtol makhola duda mitkap thoraktana hello asumne haibaga nipiyamana ai nangu unaba pami ibani ngasidi aroiba wari ama sanadaba yadi aduna nang aibu lawbula o hairi yangba call tawrakliba mido kanano fawu yengana call receive tawrubani hairliba wata aduda ingakna yangbasu manadagi phone do thang toktuna call tawrakliba mido yenglubadadi nokse tawduna tapna rina ai laki ai di tum tharu mali haksang se fresh amatang oirakhigi ngihak ngairamba yani ko haina hangsai hiainu sutapna
ai ngairam lagi yare khai thuna lakna badi tau ko si hairam laga call do fat kak thakri yang ba suwa ma hai gi tau sabani adu bo nang khidri call do thammana hankri yang ba wakhal nungai tana phone screen adu de yeng duna ngai hak adu de leiram laga thuna magi ka gi washroom do sang khiduna masadu iru cha thokri shomdana machagi maina saktuna lairen jaudi angau ba haibadu oiri shauning bana machagi khune makhoi nipa khara du kauduna hangbada adumna nipi ani phana ba hotna rubada nupa ma laktuna nomaina kaptuna akasamadi abhishek hatkibani haiduna marik suba paudu tamlami lairen jau shauna nipa do kanano ha nipa do kanano nui ma sakhangbra nipa mana kithi kirum tauduna tapna lairel jauda yengduna sar nupa dudi masak khangauthri adubu mayamana phana ba hotnaram liba nipi ani di masak khangi hain hanglakman lairen jausu mamit I kana ngangsangangna asau ba maga loina na nipa khara du da yengduna nipi du bu khudak sida phaduna ichaga punna jaiga tawbadaban mapai lairingaida ichana paungi ba poshak adudi maning thungandana tokloi si haiduna lairen jau masamok su yauna rina amadi lembi gim mayum tamna chatkiram shomda su yangba iru jaba loiraduna mafi marol do hongdoktuna hiainu gi manak tamna lawa chatri yainu su lembi da yengladuna tapna ai maga ngasidi aroiba wari ma sanaroki phajana leiramko lembi ingangakna kanagano haise yainu su tapna kana oironi hero sajaningba paktaba police tunitana hairaklam lembi su ingangakna yainu de yengduna lairambadagi khangaudana khangnok nok thorei aduga walan gangang da khai ngasadigi manglaga lairuribadudi ai wakhal tare si haidana noksai yainu su saurapna yengduna yare nangsune ikat kasina lairano ai thuna halakani wahi kaya si hairamduna magi vektuda dayama hapsin na lembi da amu phajana potharga lairamuko ayam thuna halaktoini si hairamduna kadu dagi thokri lembi su nok tuna ngasi ahing halatrabadi aidi nabani sielena laudrobani ko asumna lauduna noklaga haijawi yainu su thoraktuna yangbana ngasai thamlamba mafamaduda ngaiduna lairi shomdana gari manung aduda makhut thinduna nipa mana sir asigi nipi su yawi ai khoina phana ba hotnabada nipi amadudi udi aidana lairel jauda pawdam lai lairen jausu asabu meeting amada mamaidu laidina hangat handa chaliba gari kaya aduda yangbagi gari lakpra haidana yenglibi hiainu duda yengduna tapna aigi sagi apambadi mapa aina thunganduna tokloi si haidana itattatana chatliba miyam maduda kiruk yengduna yainu bu fanaba sem saduna laikri mi khara taklaba matam adu aidani garido thausi laktuna makhoi mamai mamit khumba nipa manga tarukum tharaktuna yainu bu machil menduna pharam yainu su nan thokna ba hotnarakpada khanghaudana ngaksamde injection amakhaku fat launu khangkap khapsilai yainu masado padrak tarakli mamitusu masin marang uba horaktuna wakhal mangba horaklaba matamaduda nipagi khonjela mana oi kaino tawrido rina shumna horai mitko phadi makhoi manga taruk sangduna hiainu bugari mathakta phat thangaki yangbasu thuna yangna chansilakpani adu bugari do thokhiban hankri yangba hathu athumagi gari manakta amuk hanna chansilaktuna thokhiba gari do tanarai gari do thauna magi phone do puthoktuna gari machu amadi gari number na singba amata sithadana city sida lairiba police kayada pau pikri pau do hek phangkhibaga city do sinba thungna gari do thiba hokri lairen jausu araiba mi amanati aduna makhoi bu city thungna thikri haiba pau phangladuna hiainu hapliba gari do city dagi yamna haitharaba mafam amada thoraklam yang bu suliaptana hiainu bu hakiba gari do tanarakli
matamna sum haukhibana numidang wairamgi matam haibadu oirakli city dagi yamna lapna haithaduna laiba farm house amada thausilaktuna gari du khamnami wakhal tadana lairibi yainubu farm house manungda pusilaktuna makhong makhutu chetna punduna thamnami yang basu asum tanarakpana farm house adu yawrakli matam mado thengsilakpana mamsilaklaba matam haibadu oirami farm house aduda matik saba khulai pairaba mioi kharana ngak senduna lairami adubu lairel jaudi makhoi khara punsinduna hidak thaktuna machabu kauduna kaplaga laisari yangba mamsilakpagi khudong sabadu lauduna hiainubu faduna thamliba farm house tugi maninglomdagi changlaktuna akoibagi phibamdu koini yengai khorau thangbina mioi leitre hidak thaktuna ngauduna langduna laikhibagi khudong chabadu lauri hairaga yangba farm house tugi manungda tapna sangsilaktuna koyeng yenglakpadadi uri hiainubu makhong mukhut punduna siaramada phamanduna thamlangliba yangba tapna sangsilaktuna hiainugi mamaida pop thaduna shon thangnana rina oi tabro sumna kausarami adubu hiainudi wakhal tadana laibana karisu khumlamdi karisu khangkhiramdi yangba thintadi hiainubu pulamba makhong mukhutu thadok piduna laimaira taduna lairiba hiainugi biekto faina fat yan chinduna hiainubu thangduna puthoraklam khamduna thamliba magi gari manaktu yawrakpaga hiainubu gari manungda hapchinduna yauriba ising bottle do lauduna hiainugi makok amadi mamai mamitta pop thabiduna rina tabro si rina shunna kausai panayamna kauserabasu hiainudi wakhal tarakpa kauba laitabaduda yangba thintaba yadi khalladuna gari do thaudorakli lairen jaugi makhuttagi nanthorakle haibadi yai adubu khara chatlabagi tungda gari du yakhidri yangba try kayarak tawduna yenglabasu gari du start how haiba sungya yakhidri wakhal tadana lairiba hiainuda haifit yenglubani adubu uri hiainugi nangalladumda purito sangna segaiduna haksang khara uribadu yangba nungaitraduna magi litliba leather jacket to lokthokduna hiainugi masadu kupsinbirami wakhal taduna lairibi hiainugi ningthi jarabi mai thongduda yengduna mihak lairamli hairaga yangba kumtharakduna garido kari de yadribano haiduna yengba yaba yenglamli hairaga amu kakalaktuna garido yabra haiduna start hongna bohonase yangbana garido try kayarak tawrabasu garido de yaba ko laikidri yangba matha shana lairingai hiainugi masadu tapna lengai kapsin kriba injection adugi mayak handribana mamitto masen marangdi adumak uri masadu su ison chol mitmangda masen marang uri ba yangbadi yenglamdaga hiainu thintaba tawdana yangbugi mathakta songsinduna mangak samda siknabu hotnarakpada yangbasu hiainu bu faduna rina si wakhalamukta tawksi aine yangbani asumna haiduna hiainuga muknanuna lairi tarakliba khonjeldo yangbani khangbaga hiainu yangbubu hatnaba tawribadudi thakri tokri yangbagi mathakta phamjinduna masadu isok thana shordo sangna hontoktuna laisari masadu sui ikheng thakningbana laiba ngamlakri masadu ipai hawbugumna khap chongba horakli sangagum ngangba lawba horaki hoirakliba hiainugi matawdudi yangbasu kari tawgadabano haiba khangdana angakpa amaga loinaduna yengduna lairingai makhoina lairiba laikaisi maira paibi imaibel kayamasu makutta maira pairi hairaga macha mawa amadi laikaisi bu fattaba kaya lakpadagi ngakthuknanaba koina lakpaga adumna makhoina gari manung aduda nipi amanan law khongna lairambaduda makhoi puna chensilai gari manung aduda adumna nipi amaga nipa amaga yamna naksinna lairambadu ubada nipi mayamadu bu yengduna isa sa inaw sa gari manung sida yauriba nipi siga nipa siga singthora u haidana yang ba amadi hiainu puthorakli hiainu gi mafi segaibadu ubada nipi amana nupi se wakhal tadre nipa sina nipi sida phattabali chachat khaba malene
mayam ani se kaina kalasi sum hekta hairi halaman ngai khoda nipi masa sigi wasu amukta ta kishi si haidana hiya inu de yengduna ibe ma ima khoi lairi nipa sina nangonda kari kari tobi khibage hayu asengba khudingmak ima khoi da hayu aidana hanglaklam hiya inu su masadu ison sona ai bu phabani ai bu phabani moina ai bu phabani ai amwari si haidana hiya inu shauna yangbada yengduna lai tasengna ma bu faduna purakpaduni hiya inu na hairakibasi aduga mana yangbugi mafamda shauningni yengduna lai magi mafi segairambana magi ijat masa khangdringai lauram lagadra haidana khanduna shauna yangbada yenglibani yangbagi mafamda hiyainu na singnaribani maira paibi nipi miyamaduna yangbada omsinduna karino nipanoi khalibase nipi ai ko sinnipanoi gi sanapolo nupi masa sibunna yumda poduna chatkadabani kanadi mayam ani se kaina kathoklasi asumna hainarai yang busutapna ima ibn kaya na haibiribado nasa ai loina khangje adabu ai wasima sutabiko nupi yamana hayu nupa nangi apamasu ai khoja hayu adubu tawbadadi nipi masa sigi izat ki wafam ma lab lebanina nipi sibu nangna poduna satkibadi yaroi yang busu hoi aina rinagi izat ngaknaba mabu poduna satkani ai khoyani kaina katpigi hayrabasu katpiu tawbadabu ai wase mayam amukta hana tabiko si haidana makhoi ani unasi hainaba amadi hiyainu makhoi miyoi kharana phaduna pokhibadagi mana tanaduna hiyainu fatraba makhoi gi makhutagi kalakpani haiba kayana singbado amache sithaduna tamlami nipi amana tapna adudi nipa amasa sigi maraldi laitene adu bibi ama nangna kari pamli ba haibadu su sengna hayu ahing se thingji laklabanina nipa masa sigi matung inaduna sakhibanadi phagadra haidana ima khoidi khalli yainu su khan mayaba khallabagi tungda tapna maya paibi nipi singadu de yengduna aigi isa sokhidrabasu ai nipa sigi matung inaduna chacharagi ai khoibu kaina katpiro haidana hairlan mayra paibi ima iben kayaduna ahing aduda tawduna lai pareng ani khak thiruduna purakle hairaga makhoi meyamna sakhi oiduna lai pareng ani do hukna handuna yangba amadi hiyainu bu kaina katpi khirami yangba sumagi driver du kauduna yadaba gari duna mafam asida adum thamlamli hairaga hiyainu mayum da puduna chatkirami mayum yaubaga mangol jaw suwari pumba khangladuna macha mama u taram na tawrami mangol jauna ibema ipagidi na puroi basina isani pa ko allahanni makhada machanu piyamaga makhoyani khaktani aduna ne laibak miyam khangni luhongbada ipana pamiko ha nangi ima pabungdi suna lairibra ipana hayengmak pau handa chatluraga athubada miyam khangni luhongna batausi sumni hiyainu bu yenguna hairam hiyainu su pabung nasagidi ima pabung animak laisadri nachagini haibada malim sida kanasu laitre pabung na pambibagi matung inna somda miyam khangna luhongbiro aigini haibada kanasu laitrabanina pabungi apambaduda namausu yajari haidana tapna ingna hairami mangol jauksu harauna adu wairabadina athubada phaba numit ama yenglaga nangi pabung khabaga tanaduna isa ani bu sauna laibak miyam khangni luhongbigani haidana hairi sumna wari watai do sanaba loiraduna thingsilakpana mangol jauksu pothana ba changnakri hiyainu su yangbagi kada phamduna lairingai yangba changlaktuna thongdo lon silamlaga hiyainu gi manakta changlakpada ai nangi nupi oina lairabasu ibani ka tonganba pami aidi nangi na phamda aigi asengba saktaktuna ibani ngasi haiba numisidagi lapthoknarasi aingona naksinanaba hotnarakanu haigi haidana khallubani adubu laibaksida asumna tamlabanina nangbudi aina punsigi oina aigi ipuroiba oina lauba ngamloi haidana
saurangna hairaglam yang bu shutapna nang ya pambado adumak tawso aisu nang ya pamada kari suyaloi adubu nang na wakal tadri ngaida aina nang ya haksang soklongani khalibado wakal adudi yamna lali ai adumna khangadabadi lairadana mitna fauba nangbu kanna yengdabani nasana yani ipamda nangi nungsiba sinadri faubadi nangbu ai mitna fauba hanni yengloi si hairamduna thariba magi kagi sofa duda yangbasu sangsinuna tongkre hiyainu su amuktang yangbada yenglamlaga adumak famungdudi hipthakri adumna ahing adu haukri mathangi numittani yunggi mawama haibadu oirabanina hiyainu ayu anganbaduda ngantana hawatlam yainu kari khallabano khangde yangmani hipkhiba sofa domda fatlauna hanni yengloi ore yangba makhut masado ta sinduna tumlaga lairibado yainu sauna machillo pairamli hairaga kadugi washroom duda changduna masa singdokna batawkri ngai haki matung yainu iru jarubadu loiraduna makokta tawela maya chinnuna thorakle hairaga amuk yangbu hawutlabra haiduna yengi handaksu yangba nungaina sofa duda janboi sandaboi tumduna lairami yainu su tinthadana magi setkadaba mafi marol adu pushanduna washroom da amuk hanna changduna hongdokluraga thoglaka matamdasu yangbadi adu maktumduna lairami makhwangdu metladuna sirabra kaino khangdemni ngasaidigi sum tumlaga lai haibanida as aibu kari tawrudoino yumsigi maramda kari su khangbasu nati si haidana yangbugi manakta tapna changsilaktuna yangbu hawdoki tawsi adubu ngamlamdi yainu su ngaihak adu yangbu hawdok sira hawdok loi sira haidana khanduna ngaihak lai adubu yumsigi maramda kharata oirabasu hangdrabadi yararoi khanduna tapna yangbada yengduna tabro me nang amuktang hawgalao hawgalakta yaroi dawre hawgalosi ai kainomta hangeba adubu yangbadi nungaina tumliba oibana yainuna kauribadu taramdi yainu su makhu kuntharakna yangbagi pambomda tapna nomduna amuk hanna tabro si amukta hawaloba ai kaidawdoino khangdre si amukta takpiyu lao haidana yangbabu hawdoklam adumna masado nomlakpadagi yangbasu mikap thoklaktuna mamitto tapna pangthorakpada yainuna mabu masa nomduna lairam yangbasu tapna kaidorage yainu yamsigi pochai kai thamge haibado aingonda khara ta o haige tawbani yangbasu hoi lao haidana mana mang thaduna thokri yainu tamna adumak yangbagi matung inakhirami yangbana ihan hana kitchen da hana purakle yangbasu kon thamlibadu da changsintuna thongba thakpada sizinnagadaba kon khaidu sida lairi haidana kon ama paige tawbaga yainu thuna yangna chensilaktuna yangbagi makhuto fat kanthoi he nasinna yasu sengana sakhongi pochai tap hekta paigano halaman palibe yumni yare siu airabadi khanglani tongera hawatgera tawrocho hairei yangbasu walanga hairamdana kitchen dagi thokige tawbaga amuk yainuna amuk tangai ko yangba chalambadu chap leptuna yainu di yengai yainu sumatom de kitchen da laigedabadu talami ahanbaga oire ihan hana yumsigi thabak tawgadabasu oibana masada kaya hainadaba haibadu oiduna yangbada mabu ngaibiu haigi haiduna khallubani adubu kamaina haidoino khangdraduna sausinaduna tumuranu hagullo haigi tawni pungsi yamna thenglabani haiduna yangbada yengduna hairi yangba theliba wall clock to da yengduna nokmi pung mari tabada ngairiye mi haktum lukhigi si hairamduna chatkhiram yainudi matomta laigedaba khara tanbaga masada phawriba hainadaba dugi sumathakta pung mari tabada ngairi hairakpasida kibagumna chu tawri tapna masilda kayada phatrinu yengaba mau anobiniga khanglabadi ngaihakta oirabasu sangbiyudana adudi nati tumlukhigi kai laisaringi matamdadi mangakase tek tawgi yengkhraga
manakta lairasidana itomda sum thadoktana yengu nangna haiba amata aisu yaroigeba khangni asumna machilda tapna murum sonduna lairingai matung adomdagi mawama oirabanina isau langbududi khara pharodana sumna hairi yainu mama aidu laithoktuna phat yenglubadadi yangba nokmi tawduna kitchen gi thongjin aduda nga thaduna lepaga lairami yainu suma thamoida harauba ikaiba phawraba su saujinnarai kaigi amuk sidala ino tumlu ni haibadaina tumlu su salo yangba su nokmi nangna thanda laibado nungairoina sangbibanida mamsumam libanina nang amuki khidraina sangbibanida yainu su kide ai kaisu kide yarani adugi oirabadi aibu sangbidrabasu ai tomta sum leijauge yangbasu o phare adudi natomta laibado kigadrana sangbi bani kidi hairabani na aing haktum luki ko I hairam laga sat khrage tawbaga nanghaurei matagum khangai khangchinda o yare amuk hanna tumse ludu oirabadi sida sum leiro ai salon ba loirak tawre maihak leirabadi pabung su hawala ke hairaklani tumudo saruk sida sum leiro yare sumna sausin aduna yangbu satkidana ba khamlam yangbu sumabu satkidana ba khamli bani khangladuna siarama singthoktuna phamlaga laikre adumna yangmana manaka lairabadudadi hiyainu sumat hamoido khara ilumlumjai chaloliba adomda mamaidu onsinduna sinbanda nokfe tawsi adumna yangbasu sum phamlambadigi phat hawgalai hiyainu ipa pakhatna kaidano aitomta laiba kisai haiba natro haidana khangai haidokre yangba nokfe tawduna nangbu kidi haikibadaina hiyainu wadu lali adubudi kide sumna phamlido sum phamo haibanida yangba nokmi kidradi nathanda lehoro si haidana satkigi haidana mamaidu laithoklubaga hiyainu du thuna yangna chensilaktuna yangbagi pambomna phat phare yangba hiyainu du yengai wadi amata nganglakti hiyainu tapna nanga muktung khidoido ai khangi hawalaga amuk tumsiluba yaroi yangbasu nokmi nakangi washroom sida sangwe tawani ai kasu saloida hiyainu ikaina tapna pharambado thadorai yangba ngai hakti hiyainu gi matawdu yengduna lai hiyainu su ikaira duda thabak ama tawsinaduna laikre yangbadaga hanne yenglakti adum nangi hak yenglamnaga yangba makhoi gi kitchen nakan oirapna lairiba men oina thamba washroom duda changduna machin mayado sengdokre ngai hakki matungda loiraduna thoglakpadadi hiyainu na breakfast siamduna jawal mathak aduda thamlami aduga madi breakfast amuk siamduna laikre yangbasu wa ngangdi thamlamba breakfast adu chana dominna hiyainu na tawribadu yengduna lairam ngai hak lairagadi mangol jawsu hawgalaktuna hiyainu su makogi breakfast puduna thorakle hairaga piramduna changki ge tawba mangol jawni hiyainu da bema yangbadi hawut khrabro hiyainu su wakhal oihawdraduna hawat khre babung madi ki chandale hawe haiduna khumloi mangol jaw nok fetawduna imau laklabani ne sakhumdi toina parani ne haiduna noksari yainu si ikaina sangkhiduna tumina famnuna lairiba yangbagi manakta sangsilaktuna ngamboi ngamdaboi singduna machinda hawlo sida lairanu chalo kaigino nangna aigi nakta suro naisilaga lairisa sumna haiduna yangbu chingli yangba ngakna kayorerina nangna natomta laiba talli sangbiudaina yainu su ai pabungi mangda yamna ikai chalo nang tunggera mapalda laigira matawruso babung nanya matugi manakta dum layedana hayorabani yangbu su hawgalaktuna hoise masini pisidi ko kainu khangdem sumna hairamduna kitchen dudagi thokre yangba hek thokhibaga hiyainu mamaido ngangsin noktuna ikaina noktuna laikhiram yangbu su thoklaktuna mangol jawga loinana wari kaya sanaduna laikre
Shomdana hiyainu sak loiraduna yang bu kawwa changlakpada kaduda yang balairamdri machinda tumthoktuna karino kadaida amuk laikhrabajatno madui nupadubo amuk sengmang mangboira shomna masilda ngang duna laingai washroom manungdagi ai thabak sanaba irujariye haidana khumai hiyainu su ikaina loibaga hairo ai sak thiram lagi si haidana kadudagi thokige tawbaga yangbugi phone do incoming call am lai yangba washroom manungdagi rina kanano call tawraklibado amukta paikhalo yainu su sangsinuna call do paikhali hello kana nipi amana kaino sije inspector yangbugi number natabro yainu nupi oirambaduda kanano khandana phone screen du da yenglubadadi uri thadoi my princess haidana sep lairami yainu su thadoi oirambasida masadu khautakti sai adubu khangdaba saduna tapna mane ai magi nipini madi hausi irujariye kanani hayo haino haisili thadoi ngakna kai haino haisya ai magi masal nupi thadoi ne yainu su hoi dada thorak laganya ai phone si pirage ko haidana call du kapthali thadoi su ingakna kaino ne ai khoi dada gi nipini haiba ai khoi dada bu nupi ga sel achalo somda su yainu su thadoi haiba mingdo tabada masado khautak sana wakhalda su khanjari nipi masase yumde hek thoklakpaga aidi mana sakhang banina soidana aigi asengba saktamse yumsigi moina khangki batari adudi ai kaidogani sumna khanduna lairingai yangba su thoraktuna rina kanano call tawraklamiduba yainu masadu ikhangduna nangina salnupi thadoini hai yangba su nokfe tawduna hai adudi ikhoi thadoini ne asi haiduna phone du lauduna thadoi gi number du da call amuk fat tawkhri yainu su yangbada yengduna ai sak thiram lagi phi hongbiraga thokpiraklo hairam laga kadu degi thokri yang basu hoi haiduna phone do machal nupi ga wari sanaduna le thadoina dada nang kaida lairino nanga laiminari bani piduna kanano yang basu nokna hai nana manine si haidana ngarang rinaga makhoi ani kainya katpa amadi mangol jauna afaba numit mada athubada luhonglani haibana chingbado amatu sithadana machalgi mafamda tamlam thadoi shu harauna ai ngasi nongni sida manipur da thoglakaniye adudada inama masak yenge photo amatadi tharaudana yang basu nokladuna hoi ai horel tharak lagi ai thabak sanaba loisin kiye ko haidana phone to thamkhiduna mafi marola fat hongdoktuna kitchen dom da thokri shomdana laren jaw asawbana masadu laita bangamdraduna magi mi kharadu da yengduna ikutta tare mani pi masadu nantu ankiba si haidana pinana masilda sonjari nupa kharadu sukina sar ai khoina sagi apamado pangthoksagi lael jaw sauna nipi masadu phaduna aigi khutta sinaba ngamdri phawba nasakto aigi mangdu ulakana si hairamduna sauna mafamdu digi chatkira makoi nipa kharadu su lairen jawgi matawduda tafam khangna yengduna laihoy yangbu su station da lairingai magi phone do incoming call ama lakpadagi call tawrak libadu kanano haidin yenglubadadi hiyainu oiduna lairambaduda nokfe tawsai yangba nokfe tawduna call receive fat tawduna hello rina kaidorage yainu su nanga muktang halo aido lembigi manakta satningi itomta sepadi yaroidabanina ibani chatluse yang basu hoi ai thuna laknaba tawragi ado halakpadadi kai laibo haino yainu su yare kemta lairakanu lembigi manakta setpada oina laikhrasi khara thuna yobiraknaba tawbiro si hairam laga call do thamkhri yang basu kuina lai tharamdana station dagi adumak thoraktuna mayumda hanchirami shomdana lairel jawgi machum sabani pa khara dusu makhoi punna gari tawduna ngarang hiyainu ne leplamba mafam adu aida gari du khamduna hiyainu thoglakpra haidan ngaiduna lairi
ꯌꯥꯡꯕꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗꯗꯤ ꯍꯤꯌꯥꯏꯅꯨꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯩꯔꯝꯂꯦ꯫ ꯍꯤꯌꯥꯏꯅꯨ ꯌꯥꯡꯕꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯥꯎꯅ, "ꯉꯁꯥꯏꯗꯩ ꯑꯩꯅ ꯉꯥꯏ ꯂꯩꯔꯕꯅꯤ ꯀꯩꯅꯣ? ꯁ꯭ꯇꯦꯁꯟꯗꯒꯤ ꯌꯨꯝ ꯍꯜꯂꯛꯄꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯆꯪꯒꯦ?" ꯌꯥꯡꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ, "ꯀꯩꯁꯨ ꯀꯨꯏꯔꯣꯏꯁꯦ, ꯑꯩ ꯐꯤ ꯐꯠ ꯍꯣꯡꯂꯒ ꯂꯣꯏꯔꯕꯅꯤ." ꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯡꯕꯁꯨ ꯃꯐꯤ ꯍꯣꯡꯕ ꯍꯧꯈ꯭ꯔꯦ꯫